Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i pausing patukuna khanghanjari ahan pauda nipi macha mahiroi amada phajata photo yeng haluba naha ama police na fare October 2 school chachabi mahiroi nipi macha amada uripoki mafam amada mobile phone dagi phajata photo sing yeng halaklei haiduna police ta wakalpadagi matungda police na ngasi mioi adu wangkhai mayur lerak machindagi thongamba paisham jahi kungahumdoi ko banaha amani haina masa khangdok laba matungda mahaki mathakta lakotpa Pokso eki kesta mari lena agak wahang pahangi tabak chathakri haina police ki serol amar phungdorkli amarom tana Manipur ki education system nomagi fajarakli Thoubal district ki Hairok higher secondary school da principal ani leremle desha mati jilubada August ani union lengang na tunggi yumbi oigadori balai pa asigi mahiro singbu matik chabi amamam ohenna bagi padamda new education policy NEP haiba hawdokuna thabakta onthok klabasu Manipur ki education system da wayong chadaba thawuk sing thokpadi leptri Mathong chadaba thogdok amani haiba yaraba thongda Hairok higher secondary school da principal ani lerem le haina desham mari lenaba ZEO amadi education loisangda lokol thokpa thabak lokol biu haina phongdokre ngasi kwakethe da leiba desham ge office da pangtuk papaw gi mifumda mahiro lup asigi secretary general nongthombam thoithoibana hai desham na Manipur da afaba quality leiba education purak na ba changchilingai khongjang gi manung channa pangthokpa thabakta Hairok higher secondary school da principal ani lerem ba thingrakpani school asida mamangi kumja 2024 gi November dagi HH JN Takova Oza Amana regular principal oina leramba thengnaki aduga ngasigi principal ama oina hokiba me thadagi TH Nimai Kowa Oza Aman nasu phamasigi thabak purambani hari school asida surprise visit tarubada regular principal ni hariba SH JN ta phamasigi thabak pumamak pasilamba thengnaki Oza animakna principal ni haiduna mathau pangthok lamba thongasigi matangda ZEO amasung school education loisangna TH Nimai da matau karamna principal gi pham haplibanu haina su hangki wahang asigi paukum Disamda kahan biu haiduna school asi class 7 dagi 8 fawgi mahiro singda Right to Education Act 2009 ni makada lemna like tamhanbagi khutong chaba pangliba school ni adubu mahiro sing asi dagi admission fee oina lupa lising ohum dagi mari fawbusu lorma thingnare masigumba thoong asina mahiro singi ma pasingda chamamna pokhale maramasina principal ani thamjinba amasung mahiro singdagi selaubugi mathakta atu matamda lakhol pon thokpa thabak lakhot jabadi deshamna topom thokpani haiba thabak sing pangthok lagari hainasu pausingda phongdorkli makha tarpada jiribamdagi angang ahum amasung nupi ahum harga hatkiba thodokta chena ma terrorist amasu NIA gi langdu thure October ani mamang chahi gi November tarmathoi gi nungthil pobapta jiribamgi borobekra PS na honba Madhurpur dagi ngasi chahi suriba ama yauna angang ahum amasung ngangsing asigi mama ani yauna chahi humpuga taruk surabi nupi amaga punna mioi taruk phaduna pukhra matungda tamthina halaga barak turelda thadrakhiba thodosing matangda NIA na lokotpa case number RC 15/024/NIA/Imphal ga mari lena hokiba sagol senamita mioi ama phaga matungda ani suba mioi amasu agency asina phare hairi NIA na case asigi investigation chathrakpada ngarang Assam police ka kusan maduna Mizoram gi capital town Aizawl dagi phare hariba mar terrorist adugi mamingna Thangnilan Lal Markawi mahak mioi taruk hatkiba thodo asigi active conspirator amani hairi mangondagi mobile phone ama phakiba galuna wahang pangja thaba hore hairi Panba yabadi haukiba sagol senamita Assam ki Kachar district ki Moinathol kuldagi case asiga mari lena NIA na phakiba Lal Rosang Mar Elias Rosangbu Kukijo Marfur ki lup kharana maralaitaba michamni haina phongdokibani adum oinama case asida chenaba ahanba mioi asi phabaga mari lena Kachar district police ki senior superintendent Numal Mahantana phongdokibadadi Lal Rosang Mar hariba mioi asina angang ahum amasung nupi ahum adubu hida haplaga Jakudoro ghatagi Kaisal Punji khulgi Ghat Phawda mahangna hi ponduna prokibani hairi NSCN IM Gi ilusingba moiba lekidra haina sandonarkre National Socialist Council of Nagalim NSCN IM Gi General Secretary Pengalen moiba lekidra haina social media gi tungan platform singda sandorkiba wapum adu aranbani haina lalhalub asigi Ministry of Information and Publicity na Cherol amana singdorakli Cherol asina hai lalhalub asigi General Secretary bu lekidra haina achumba khangdoktana sandorokliba wapum sing asi aranba pawni hairaduna ngarang mahak lo khajitang thunglakpaga loinana dehydration oirpadagi referral hospital da laikana ki mahaki haksangi pirum serious oibanate hairaduna atu matamda mahusagonu mahaki haksang pagalaktuna hospital asidagi discharge tawrakani amasung mahaki haksangi pirum gi matangda nungangningai oide haina phongdorakre atopa pawamatana Thoubal district hospital da angang unabada mama lekidadagi ngasi ahing nongyai Thoubal district ta pung nifuga nipan gi general strike tawrakani JSC August ani mamang thagi kundanipan da Thoubal district hospital da nupi ama angang unar matungda lekidabagi thogdo adu mahakku angang unakiba doctor amadi staff singna thausadabdagi ni hairaduna maralebe sing charak piu haiduna ngasiga thana numit taruk ni chupna khongjing changchilakiba JSC ki maikai dagi makoi demand asibu
ꯍꯦꯟꯅ ꯀꯟꯅ ꯇꯛꯁꯤꯟꯕ ꯑꯣꯏꯅ ꯍꯌꯦꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯊꯥ ꯑꯁꯤꯒꯤ 5ꯒꯤ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯇꯦꯛꯆꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯁ꯭ꯇꯦꯟꯗꯔꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯝ ꯌꯨꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ SLYOꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯁꯦꯝꯈꯤꯕ JSC ꯑꯦꯒꯦꯟꯁ ꯗꯤ ꯀꯤꯂꯤꯡ ꯑꯣꯐ ꯈꯥꯒꯦꯝꯕꯝ ꯅꯤꯡꯉꯣꯜ ꯃꯥꯏꯕꯝ ꯑꯣꯡꯕꯤ ꯁꯃꯤꯇꯥ ꯑꯣꯐ ꯇꯦꯛꯆꯝꯒꯤ ꯀꯟꯚꯦꯅꯔ ꯁꯣꯏꯄꯝ ꯖꯦꯝꯁꯟꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ JSCꯅ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯎꯅꯗꯨꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯃꯗꯤ ꯄꯤꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝꯒꯤ ꯄꯥꯎꯈꯨꯝ ꯉꯁꯤ ꯐꯥꯎꯕ ꯄꯤꯔꯛꯇ꯭ꯔꯤ ꯑꯗꯨꯒ ꯊꯧꯋꯥ ꯁꯥꯗꯕꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯇꯥꯔꯦ ꯍꯥꯏꯔꯗꯨꯅ ꯂꯩꯉꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯦ ꯍꯥꯏꯈꯤ꯫ JSCꯒꯤ ꯗꯤꯃꯥꯟꯕꯨ ꯊꯧꯋꯥ ꯁꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯄꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯊꯥ ꯑꯁꯤꯒꯤ 5ꯒꯤ ꯅꯣꯡꯌꯥꯏ ꯐꯥꯎꯕ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦल ꯁ꯭ꯇ꯭ꯔꯥꯏꯛ ꯆꯪꯁꯤꯟꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯑꯉꯥꯡ ꯎꯅꯕꯒꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯃꯥꯅ ꯄꯨꯡ ꯈꯔ ꯀꯥꯟꯅꯔꯒ ꯂꯩꯈꯤꯗꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗꯕ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯦꯛꯁꯟ ꯂꯧꯈꯠꯇꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯂꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯈꯤꯕ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕꯁꯤꯒꯤ ꯏꯚꯤꯗꯦꯟꯁꯁꯤꯡ ꯂꯩꯔꯦ꯫ ꯑꯉꯥꯡ ꯎꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯃꯥꯒꯤ ꯍꯛꯆꯥꯡꯗ ꯑꯁꯣꯏꯕ ꯀꯔꯤꯃꯠꯇ ꯂꯩꯈꯤꯗꯕ ꯑꯗꯨꯒ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯁꯤꯕ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯥꯏꯊꯤꯕ ꯑꯃꯅꯤ ꯍꯥꯏꯈꯤ꯫ ꯁꯣꯏꯔꯦ ꯈꯪꯂꯕ ꯗꯣꯛꯇꯔꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯔꯨꯗꯨꯅ ꯃꯤꯌꯥꯝꯒꯤ ꯌꯦꯡꯕꯤꯔꯒ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯨꯡꯗ ꯊꯣꯛꯇꯅꯕ ꯁꯣꯏꯔꯦ ꯈꯪꯂꯕ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯒ ꯅꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯔꯕꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ JSCꯒꯤ ꯆꯦꯌꯔꯃꯦꯟ ꯍꯨꯟꯗꯦꯡꯕꯝ ꯃꯦꯔꯥꯇꯣꯝꯕꯤꯅ ꯍꯥꯏ JSCꯅ ꯄꯨꯡ 49ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛꯀꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯂꯧꯔꯛꯂꯤꯕ ꯐꯤꯔꯦꯞ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ CSO ꯀ꯭ꯂꯕꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯁꯧꯒꯠꯄꯤꯌꯨ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯃꯤꯌꯥꯝꯅꯁꯨ ꯑꯆꯨꯝꯕ ꯋꯥꯌꯦꯜꯒꯤꯗꯃꯛ ꯑꯋꯥ ꯑꯅꯥ ꯈꯖꯤꯛꯇꯃꯛ ꯈꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯗꯨꯅ JSCꯅ ꯆꯪꯁꯤꯜꯂꯒꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯁꯤꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯑꯅꯥ ꯑꯌꯦꯛ ꯑꯃꯗꯤ ꯃꯩ ꯏꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯤ ꯀꯣꯟꯁꯤꯜꯂꯣꯏ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯁꯃꯤꯇꯥ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ JSCꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯇꯥꯛꯂꯛꯂꯤꯕ ꯗꯤꯃꯥꯟꯁꯤꯡꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯏꯟꯀ꯭ꯋꯥꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯅꯨꯡꯗ ꯇꯧꯕꯤꯌꯨ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗꯕꯗ ꯆꯠꯅꯔꯤꯕ ꯗꯣꯛꯇꯔ ꯅꯔꯁ ꯑꯃꯁꯨꯡ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯑꯣꯏꯅ ꯁꯥꯔꯚꯤꯁꯇꯒꯤ ꯇꯔꯃꯤꯅꯦꯠ ꯇꯧꯕꯤꯌꯨ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯌꯨ ꯂꯩꯈꯤꯗ꯭ꯔꯕꯤ ꯍꯣꯡꯗꯣꯛꯂꯝꯂꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯊꯧꯗꯥꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯊꯕꯛꯇ ꯑꯣꯟꯈꯤꯕ ꯐꯥꯎꯕ ꯂꯩꯈꯤꯗ꯭ꯔꯕꯤꯒꯤ ꯍꯛꯆꯥꯡ ꯂꯧꯔꯣꯏ ꯍꯥꯏꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯔꯦꯞ ꯀꯦꯁꯇ ꯗꯦꯕꯦ ꯒꯧꯔꯥꯒꯤ ꯃꯁꯨꯅꯨꯄꯥ ꯄ꯭ꯔꯖꯥꯋꯥꯜ ꯔꯦꯚꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯐꯥꯗꯣꯛ ꯄꯤꯈ꯭ꯔꯦ꯫ ꯕꯦꯡꯒꯂꯨꯔꯨ ꯑꯣꯒꯁꯠ 2 ꯍꯥꯟꯅꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ SD ꯗꯦꯕꯤ ꯒꯧꯔꯥꯒꯤ ꯃꯁꯨꯅꯨꯄꯥ ꯄ꯭ꯔꯖꯥꯋꯥꯜ ꯔꯦꯚꯥꯅ ꯆꯍꯤ 98 ꯁꯨꯔꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯔꯦꯞ ꯀꯦꯁꯇ ꯕꯦꯡꯒꯂꯨꯔꯨꯒꯤ MP MLAꯁꯤꯡꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯀꯣꯔꯠ ꯑꯃꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯐꯥꯏꯟ ꯊꯤꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯁ ꯁꯟꯇꯣꯁ ꯚꯥꯠꯅ ꯋꯥꯌꯦꯜ ꯄꯤꯔꯗꯨꯅ ꯄ꯭ꯔꯖꯥꯋꯥꯜ ꯔꯦꯚꯥꯅꯥꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯔꯦꯞ ꯇꯧꯈꯤꯕ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯈꯤꯕ ꯑꯃꯗꯤ ꯃꯊꯣꯡ ꯆꯥꯗꯕ ꯚꯤꯗꯤꯑꯣ ꯅꯝꯗꯨꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯈꯤꯕꯒꯤꯗꯃꯛ IPC ꯁꯦꯛꯁꯟ 376(2)(k)ꯒꯤ ꯃꯈꯥꯗ ꯃꯍꯥꯛꯄꯨ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛ ꯄꯤꯔꯦ ꯑꯃꯁꯨꯡ ꯂꯨꯄꯥ ꯂꯥꯈ 5ꯒꯤ ꯐꯥꯏꯟ ꯊꯤꯅꯕ ꯈꯪꯍꯜꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯦꯞ ꯇꯧꯈꯤꯕꯒꯤꯗꯃꯛ ꯄ꯭ꯔꯖꯥꯋꯥꯜ ꯔꯦꯚꯥꯅꯥꯅ IPCꯒꯤ ꯁꯦꯛꯁꯟ 376(2)(n)ꯒꯤ ꯃꯈꯥꯗ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯐꯥꯗꯣꯛ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯂꯥꯈ 5 ꯑꯃꯒꯁꯨ ꯐꯥꯏꯟ ꯊꯤꯅꯕ ꯈꯪꯍꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯄ꯭ꯔꯖꯥꯋꯥꯜ ꯔꯦꯚꯥꯅꯥꯅ ꯑꯁꯤ ꯑꯇꯣꯞꯄ ꯔꯦꯞ ꯀꯦꯁ 3 ꯑꯃꯒꯁꯨ ꯊꯦꯡꯅꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯉꯁꯤ ꯀꯣꯔꯠꯇ ꯄ꯭ꯔꯖꯥꯋꯥꯜ ꯔꯦꯚꯥꯅꯥꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯄꯤꯕꯗ ꯀꯞꯇꯨꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯀꯔꯤꯒꯤꯗꯃꯛ ꯄꯨꯊꯣꯛꯈꯤꯕꯅꯣ ꯑꯩꯍꯥꯛꯅ MP ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯋꯥꯀꯠ ꯑꯃꯠꯇ ꯊꯥꯡꯒꯠꯂꯛꯈꯤꯕ ꯂꯩꯇꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯖꯤꯟ ꯊꯧꯔꯥꯡꯅꯤ꯫ ꯄꯨꯂꯤꯁꯇ ꯄꯣꯂꯤꯇꯤꯛꯁꯀꯤ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯏꯟꯁꯤꯜꯂꯒ ꯆꯠꯊꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯀꯣꯔꯠ ꯑꯁꯤꯒꯤ ꯋꯥꯔꯦꯞ ꯏꯁꯥꯅ ꯌꯥꯒꯅꯤ ꯍꯥꯏꯈꯤ꯫ ꯋꯥꯌꯦꯜ ꯂꯥꯎꯊꯣꯛꯈꯤꯕ ꯀꯦꯁ ꯑꯁꯤ ꯀꯔꯅꯥꯇꯀꯥꯒꯤ KR ꯅꯒꯔꯗꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯥꯡꯒꯠꯂꯛꯈꯤꯕ ꯔꯦꯞ ꯆꯥꯔꯖꯅꯤ꯫ ꯀꯦꯁ ꯑꯁꯤꯗ ꯄ꯭ꯔꯖꯥꯋꯥꯜ ꯔꯦꯚꯥꯅꯥꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯁꯦꯛꯁꯨꯑꯦꯜ ꯑꯦꯁꯣꯜꯠ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯀꯣꯔꯠꯇ ꯄꯨꯈꯠꯈꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤ ꯄꯥꯎꯗꯝꯕꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫